Hello guys, welcome back to my YouTube channel. Khurumjai मैम पुनमक मैम अइसे कौन तौरे अइसे हक्चांग ngамद्रेबो हक्चांग ngамद्रे अइदी हक्चांग ngамद्रेदि अरुम हौरे लोक अरुम तौना अना नारेबो अदो नाबसे मैम हजिक खरबदि फरे इसासे को इसासे खर फरे अदो मैम हजिक खर नाबा तारगासु अखोइ आइदी अइ वीडियो नंबरदि चत्तबदि यादबनिना को चत्तबदि यादबनिना अदो मैम ngasi चत्लनि ngasi चत्पसिना करम मफमदनो हाइ मतमसिदा थाबल चंगसे अखोइ गसारगी बाम जरल तला रिजर्व को बाम जरल तला रिजर्व हाइ मफमसिदा चत्तोइनि थाबल चंगसे ये चत्तोइनि अदो मैम थाबल चंगसे मफमदु योरगा उचरके थाबल चंगसे अइदी सी थाबल से कैंसिल तौनेसु तौरबने को कैंसिल तौरने दो हजिकसु अकम थाबल से तौरनी हैना पाउ लाकपदगी थाबल से चके तौरे हजिक अदुदि मैम चलुरसे थाबल मफमदा थाबल क्वाइ वाइ दो उचरके मैम को
ꯑꯩꯈꯣꯏꯒꯤ ꯍꯣꯅꯥ ꯃꯂꯦꯌꯥꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯗ ꯂꯦꯞꯁꯤꯟꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯍꯣꯅꯥ ꯃꯂꯦꯌꯥ ꯑꯃꯣꯜ ꯑꯁꯤꯒꯤ ꯃꯌꯥꯏꯒꯤ ꯀꯥꯡꯕꯨꯗ ꯈꯨꯠꯂꯥꯏ ꯊꯨꯅ ꯂꯦꯞꯁꯤꯟꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯤꯜ ꯏꯆꯦ ꯈ꯭ꯋꯥꯏ ꯀꯤꯕꯤꯒꯤ ꯃꯐꯝꯗ ꯁꯤꯒꯤ ꯂꯥꯡꯂꯤꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯑꯁꯤꯕꯨ ꯊꯥꯕꯜ ꯃꯁꯛ ꯑꯣꯏꯍꯟꯒꯅꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯃꯨꯟꯁꯨ ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯊꯥꯕꯜ ꯑꯁꯤꯕꯨ Terima kasih.
bao lấp lên lấy vào má đã u ba phần đam mê đi khâu ra nâng ngay giờ vờ